ꯅꯨꯡꯉꯥꯏꯇꯖꯥꯠꯅꯤ ꯈꯪꯉꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯊꯣꯛꯀꯗꯧꯔꯦꯀꯣ ꯌꯨꯝꯒꯤꯗꯃꯛ ꯑꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯑꯩꯈꯣꯏ ꯂꯥꯛꯇꯕꯅ ꯂꯥꯏ ꯈꯨꯔꯨꯝꯖꯔꯤꯀꯣ Good evening guys, welcome back to my channel. May nungaibigay na kali ko masidi ko ito namba hostel nagi disaster to reba ko aduna haji aiga aigi wife ko ibani salagi na ko babina hostel na to yam thinungai re ko ma disaster buje fabudu yam thina fagale ko to butubu madui marak da kan yamna charang na ba ko nungai ta ba mayam poki ba ko angang da madana na bagaji ko ꯑꯗꯨꯕꯨ ꯂꯥꯏꯍꯧ ꯐꯕꯗꯒꯤ ꯃꯇꯝ ꯆꯥꯅ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯕꯗꯒꯤ ꯍꯧꯖꯤꯛ ꯐꯔꯦ ꯗꯣꯛꯇꯔꯅꯁꯨ ꯍꯥꯏꯔꯦ ꯍꯥꯏꯗꯤ ꯀꯩꯝꯇ ꯔꯤꯀꯔꯤꯡ ꯅꯨꯡ ꯇꯧꯒꯗꯕ ꯂꯩꯇꯦ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯇꯦꯁ ꯅꯨꯡ ꯇꯧꯕꯗ ꯆꯦꯟꯖꯦꯁ ꯃꯌꯥꯝ ꯑꯃ ꯂꯥꯛꯏꯕ LFT ꯋꯥꯡꯉꯤꯕ ꯑꯗꯒꯤ CRP ꯈꯣꯠꯂꯤꯕ ꯃꯌꯥꯝ ꯂꯣꯏꯅꯃꯛ ꯑꯗꯨꯝ ꯍꯟꯊꯔꯛꯀꯅꯤ ꯀꯩꯁꯨꯝ ꯇꯧꯔꯣꯏ ꯅ ꯍꯥꯏꯔꯦꯕꯀꯣ ꯑꯗꯨꯒꯤꯗꯤ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯔꯦꯀꯣ ꯊꯤ ꯅꯨꯡꯁꯤꯈ꯭ꯔꯖꯥꯠꯅꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯥ ꯄꯨꯈꯠꯄꯗꯨꯗꯀꯣ ꯑꯦꯛꯁ꯭ꯔꯦ ꯇꯧꯅꯕ ꯑꯦꯛꯁ꯭ꯔꯦꯁꯦ ꯀꯥꯞꯀꯗꯕ ꯀꯣ ꯃꯥꯆꯧꯕꯤꯒ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯅꯨꯄꯤꯒ ꯑꯩꯁꯨ ꯆꯪꯉꯒ ꯄꯥꯏꯃꯤꯟꯅ ꯈꯣꯠꯃꯤꯟꯅ ꯇꯧꯋꯦꯀꯣ ꯍꯥꯏꯗꯤ ꯑꯉꯥꯡꯅꯤꯅ ꯂꯦꯡꯒꯅꯨ ꯍꯥꯏꯕꯗꯤ ꯌꯥꯗꯕꯅꯤ나 ꯑꯗ ꯂꯦꯡꯗꯅꯕ ꯈꯔ ꯍꯥꯏꯗꯤ ꯐꯥꯕ ꯄꯨꯟꯕ ꯍꯥꯏꯒꯗ ꯃꯨꯛꯅꯕ ꯇꯧꯕꯗꯨꯀꯣ ꯃꯥ ꯀꯞꯄꯒ ꯍꯥꯏꯗꯤ ꯃꯈꯣꯡꯒ ꯁꯨꯃꯥꯏꯅꯒ ꯑꯩꯉꯣꯟꯗꯒ ꯍꯥꯏꯗꯤ ꯇꯧꯔꯦꯕꯀꯣ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯇꯖꯥꯠꯅꯤ ꯈꯪꯉꯕ ꯑꯗꯣ ꯅꯍꯥꯟꯗꯒꯤ ꯃꯃꯥꯡꯒꯤ ꯊꯥꯡꯖꯗꯒꯤꯅꯦꯕꯀꯣ ꯂꯩꯔꯤꯁꯦ ꯑꯗꯨꯅ ꯂꯩꯔꯛꯄꯗꯨꯅ ꯃꯣꯏ ꯃꯥ ꯑꯗꯨꯝ ꯂꯩꯔꯕꯅꯤ ꯃꯣꯏ ꯀꯣ ꯀꯨꯏ ꯌꯧꯗꯅ ꯑꯩ ꯄꯥꯏꯔꯛꯀꯦꯕ ꯁꯦꯒꯥꯏꯔꯣꯏꯗ꯭ꯔꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯊꯣꯛꯀꯗꯧꯔꯦꯀꯣ ꯌꯨꯝꯒꯤꯗꯃꯛ ꯑꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯑꯩꯈꯣꯏ ꯂꯥꯛꯇꯕꯅ ꯂꯥꯏ ꯈꯨꯔꯨꯝꯖꯔꯤꯀꯣ ꯑꯐꯕ ꯄꯤꯅꯕ ꯑꯣꯏꯕꯤꯌꯣꯅꯀꯣ ꯊꯣꯛꯑꯕ ꯁꯦ ꯕꯥꯏ ꯕꯥꯏ ꯀꯣ ꯕꯥꯏ ꯕꯥꯏ ꯀꯣ ꯀꯔꯝ ꯄꯥꯏꯗꯣꯏꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯜꯂꯦ ꯀꯣ ꯕꯥꯏ ꯕꯥꯏ ꯕꯕꯤꯅꯥ ꯀꯣ ꯃꯉꯣꯟꯗ ꯂꯥꯛꯆꯔꯣꯏ ꯕꯥꯏ ꯕꯥꯏ ꯅꯪꯒ ꯈꯟꯅꯔꯁꯤ ꯋꯤꯛꯅꯤꯅꯦ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯤ ꯇꯥꯕꯁꯦ ꯅꯠꯇ꯭ꯔꯥ ꯌꯨꯝꯗ ꯑꯣꯏꯅ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ ꯒꯥꯔꯤ ꯌꯥꯝ ꯆꯤꯜꯂꯤ ꯀꯣ ꯅꯍꯥꯟꯒꯩ ꯎꯗꯕꯗꯣ ꯅꯍꯥꯟꯒꯩ ꯍꯞꯇꯥ ꯑꯃ ꯑꯥꯗ ꯂꯩꯔꯨꯕꯗꯣ ꯀꯣ ꯑꯗꯨꯒꯤꯒ ꯄꯨꯄꯨꯅꯤ ꯄꯨꯄꯨ ꯅꯍꯥꯟꯒꯩ ꯃꯥ ꯑꯥꯗ ꯍꯞꯇꯥ ꯑꯃ ꯂꯩꯔꯨꯕꯗꯣ ꯁꯤꯁꯤ ꯑꯗꯨꯅ ꯑꯦꯟꯚꯥꯏꯔꯟ ꯍꯥꯏꯗꯤ ꯁꯔꯥꯎꯟꯗꯤꯡꯁꯦ ꯐꯦꯃꯤꯂꯤꯌꯔ ꯑꯣꯏꯗꯕꯤ ꯇꯥꯏꯞꯇꯅꯦ ꯃꯥ ꯇꯧꯔꯤꯁꯦ ꯀꯩ ꯇꯧꯏꯅꯣ ꯃꯈꯥ ꯀꯨꯝꯕꯗꯤ ꯌꯥꯗ꯭ꯔꯦ ꯇꯨ ꯅꯍꯥꯟꯁꯨ ꯅꯪꯒꯤ ꯕꯥꯔꯗꯦꯗ ꯐꯣꯇꯣꯁꯨ ꯐꯖꯅ ꯀꯥꯞꯍꯧꯗ꯭ꯔꯦ ꯆꯔꯥꯡ ꯇꯧꯕꯗꯕꯀꯣ ꯅꯪ ꯅꯥꯕꯒ ꯐꯖꯅ ꯇꯧꯈꯤꯗ꯭ꯔꯦ ꯃꯥꯏ ꯕꯥꯔꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯇꯣꯟꯗꯣꯝꯕ ꯍꯜꯂꯛꯄ ꯌꯥꯝꯅ ꯐꯔꯦ ꯑꯩꯈꯣꯏ ꯇꯣꯟꯗꯣꯝꯕ ꯁꯤꯗ ꯆꯥꯛ ꯏꯟꯕꯤꯔꯤꯀꯣ ꯁꯤꯗ ꯆꯥꯛꯆꯥꯏꯁꯦ ꯃꯣꯏ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯛꯄ ꯀꯥꯟꯗ ꯑꯗꯨ ꯃꯣꯏꯒꯤ ꯗꯥꯏꯇꯤꯁꯤꯌꯟꯗꯨꯅꯀꯣ ꯃꯣꯏꯒꯤ ꯄ꯭ꯂꯥꯟꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯦꯝꯃꯛꯄ ꯆꯥꯛꯇꯣ ꯑꯩꯈꯣꯏꯅ ꯅꯤꯔꯛꯑꯦꯕꯀꯣ ꯑꯗꯨ ꯃꯣꯏꯅ ꯄꯤꯕꯤꯔꯛꯑꯦ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯅ ꯑꯥꯗ ꯂꯩꯔꯤꯀꯥꯟꯗ ꯁꯨꯃꯥꯏꯅ ꯈꯔ ꯄꯦꯠꯍꯟꯕꯤꯌꯨ ꯁꯨꯃꯥꯏꯅ ꯒ꯭ꯔꯥꯏꯟ ꯈꯔ ꯇꯧꯕꯤꯌꯨ ꯃꯥꯗꯤ ꯄꯦꯠꯇ꯭ꯔꯒꯗꯤ ꯆꯥꯗꯦ ꯍꯥꯏꯗꯣ ꯃꯣꯏ ꯐꯖꯅ ꯑꯗꯨꯝ ꯁꯦꯝꯕꯤꯔꯛꯑꯦꯕꯀꯣ ꯑꯗꯣ ꯁꯤꯒꯤ ꯗꯥꯏꯠ ꯄ꯭ꯂꯥꯟꯁꯦ ꯃꯣꯏꯅ
ꯃꯣꯏꯅ ꯍꯥꯏꯗꯤ ꯁꯦꯝꯃꯛꯄꯗꯨꯅꯦꯕꯀꯣ ꯃꯌꯥꯝ ꯍꯥꯎꯅ ꯆꯥꯖꯩꯌꯦ ꯀꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯁꯦ ꯁꯨꯝ ꯆꯥꯛ ꯈꯤꯡꯕꯗꯒꯤꯀꯣ ꯑꯁ ꯑꯔꯥꯝ ꯇꯧꯏꯅꯤꯅꯦꯀꯣ ꯑꯔꯥꯝ ꯇꯧꯔꯦ ꯑꯩꯈꯣꯏ ꯇꯣꯟꯗꯣꯟꯕꯀꯣ ꯑꯔꯥꯝ ꯇꯧꯔꯦ ꯕꯨꯕꯣꯛꯁꯨ ꯂꯥꯛꯑꯦ ꯑꯁ ꯆꯪꯁꯦ ꯃꯈꯣꯡ ꯇꯣꯂꯛ ꯀꯥꯎꯔꯛꯀꯅꯤ ꯃꯥꯒꯤ ꯆꯥꯅꯅꯕꯗꯣ ꯑꯃ ꯊꯥꯔꯛꯑꯣꯌꯦ 제 리모트 ꯈꯪꯗꯦ ꯍꯧꯖꯤꯛꯀꯇꯥꯏ ꯑꯩꯈꯣꯏ ꯈꯔ ꯅꯣꯛꯕꯩ ꯋꯥꯅꯤꯀꯣ ꯑꯍꯥꯟꯕꯗꯗꯤ ꯀꯔꯤꯅꯣ ꯀꯔꯤ ꯂꯥꯏꯑꯣꯡꯅꯣ ꯀꯩꯗꯧꯏꯅꯣ ꯈꯪꯗꯕꯗꯨꯗ ꯑꯩꯈꯣꯏꯗꯤ ꯃꯄꯥꯗꯨꯁꯨ ꯄꯥꯈꯠꯂꯦꯀꯣ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯑꯅꯥꯕꯗꯣ ꯀꯋꯥꯁꯥꯀꯤ ꯃꯗꯨꯗꯣ ꯗꯥꯏꯒꯅꯣꯁꯤꯁ ꯇꯧꯔꯀꯥꯟꯗ ꯑꯗꯨꯝ ꯀꯥꯟꯗꯗ ꯑꯩꯈꯣꯏ ꯈꯔ ꯂꯦꯅꯥ ꯇꯥꯏꯀꯣ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯇꯦꯀꯣ ꯁꯤꯗꯩꯅ ꯆꯤꯟꯗ ꯈꯛꯇꯪ ꯅꯨꯡꯉꯥꯏꯇꯦꯅ ꯍꯥꯏꯕ ꯋꯥꯅꯤꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯑꯩ ꯉꯁꯤ ꯕ꯭ꯂꯣꯒꯁꯤ ꯃꯇꯥꯡꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩ ꯕ꯭ꯂꯣꯒꯁꯤ ꯄꯥꯝꯕ ꯊꯣꯛꯑꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯁꯤꯌꯔ ꯇꯧꯕꯤꯌꯣ ꯑꯅꯧꯕ ꯚꯤꯌꯨꯁ ꯑꯣꯏꯕꯤꯔꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣꯀꯣ ꯅꯨꯃꯤꯠ ꯂꯩꯕꯤꯌꯣ ꯁꯣ ꯄ꯭ꯂꯤꯖ be safe and be healthy. Bye bye. Good night.